maru oiba pau framework agreement ta yawba warol miyam da khanghallu haina thangoi banda nomagi sintha leptuna khongjang changsinkhre chahi asigi September tha fawbada excise department revenue oina lupa crore taruk henbagi senpham kahan bangamkhre amadi Imphal city buluna na thamnana ba ahing nungthil naidana sitpa singbagi thabak satharabasu secretariat ki amotpa singdi lambi da puthoraklaga haidokle Kurumzari miteng tabiriba singbu taramnok sari pau sandok na pizari Framework agreement ta yawba warol miyam da khanghallu haina miyam na fawba khongjang changsinba haurakle ngasi Thangmoiban United Club na sinduna Thangmoiban kendra da nongmagi sintha leptuna khongjang changsinkhre khongjang asina maram oiraga Thangmoiban area gi dukan singthong lonaki Thangmoiban Nisa Club ki mamang da sathakiba wakat khongjang da saruk yakiba kendra sigi MLA KS Joy Kishan na Hauzik lairiba laiba ki issue se the political gi mingchat law na ba hona bagi matam natte waroishin purak lagani hairiba India government amadi NSN IM gi warida Yumlon na ba state sing so kadaba oirabadi miyam na yabang amloi haiki Home Minister state pari bakirin rezu na kari haiki framework agreement haidok po yaroi maram sensitive oiba issue yawi adugi sensitive issue duni akoina nungnangi se kari ge noka transparent oidage ba akoina wholeheartedly NSN IM ga India government gil markta lairiba shanti wapam se shogat leba on the condition that it should not disturb anything in Manipur. Thangmoiban United Club ki President Pratap na Manipur da lairiba political party punama khongjang asida sarup yabiu haikibani adubu party ahum dagi hena sarup yadaba si pende haiki hana Chief Minister Oiramba Radha Binod Koizam na Haujikti Rajniti macha macha tawbagi matam natre madudi vote oina tawnagadabani peace talk asida kanglup amakhak yanaraga solution purakpa yaroi kanglup khudimak wari sanagadabani haiki Singa Ramga amalta oina nungsinada akanba marida laiminabe yananaba ekoi karamba miengda karamba wangangda karamba thabakna ekoi changjan jige haibato khanaminaba matam oire wakai nganare kumsi Lepak lingna bonasi Manipur kanana bonasi musiba hasil leiragani bokwe Chahi asigi September tha fawbada excise department revenue oina lupa crore taruk lakh kunmari lising kuntaret chatruk humpu humdoi kahan bangam khre haina SP Thongnauzam Samson na fangdokre wafam asi handakta loshin khiba panchayat election ga mari leinana Manipur gi mafam khuding dagi fagalakpa yu mai thaba ga mari leinana mahak na fangdokibani lamfel patta laiba excise head office ta SDPO zati ga loinana paumi singa unakhibada SP Thongnauzam Samson na ngasi mai thariba using asina sel oina lupa lakh lising mari rongi Indian mad foreign liquor case samaga kuntaruk beer case kuntaruk amadi yungau liter lising amaga Nifu Mapani, Apun Basanpam Nalupa Lak Ani Lising, Humpu Mari Rongini, Masigi Matakta Fine Oina Lupa Lak, Ahum Lising, Nifu Rom Sutian Ki, Excise Department Ki Pandamasi, Manipuragi Mapung Pana, Mayai Kaba Chinjak Muthatpani Adubu, Haujik Lairiba Staff Ki Streng Asi, Darkar Laibadagi, Tangkai Yogdana Laibana Paikatning Batabak Thorum Kaya Paikat Mangamdana Lakle, Masigi Matakta, Gariama di Kusukulai Gasu Matoktai, Punamak Asi Mengkat Labadi, Department Asi Mapung Pana Matok Tobangam Excise na Paikalak Patabak Thorum Singda, CSO amadi miyam na sumateng pabiu haiki total strength akhoi staff strength legada basi akhoi less than 50% akhoi staff strength lei yang kuina thabak lorok taba adugumba manpower leitaba infrastructure akhoi gari nungri watpa adugumba mayam na so akhoi prohibition si mapung phana implement tawna bhonabada awaba khudong chado mayam thengnai aduna akhoi civil society organization sing leiriba mara private sing MIB sing leiriba local club mayam sing sina excise department pu khoi mateng pamiduna total prohibition se tawna ba honajar ko matamda mayam sajok pipiu haina ai apin tawjari Imphal City Buluna na thamnana ba IMC Mahut Department amadi NGO singna ahing nungthil naidana sitpa sengbagi thabak satharabasu Manipur government ki administration ki yanglen saru oiriba secretariat ki amotpa sing lambi da puthoraklaga haidokle chief secretary yaungna makok thongba officer sing famliba all secretariat south block ki dustbin sing office manung dagi puthoraklaga gate ki makha thangba lambi gi mataida haidokpa video ama social media da thagat narakpadagi ISTV news na su fangbani office amagi amot akai sing mafam sana hundokpham thamdabagi mawong manba thawong asina atai department singishu amot akai sing mawong maril tana
हुंदोकलम लोइद्रा हाइबगी चिंगनबा मियामना फावरे सिटी एसिबु मसक फजाहनबा लौखलकलिबा खोंथांग असिगी तायोनबा मवोंगदा सेक्रेटरिएट के अमोट अकाई सिंह लंबीदा पुथोरकलगा हाइदोकपा असिदा मरी लेनबा सिंगना यंगशिन हनिंगबगी अपाम्बा मियामना मोट पिनरी मिनिस्टर ओइरंबा मोइरांगथेम इबोतोंबी लैखिदबगी कुनगा हुमदोइरक सुबा चहीगी कुमोन थौरंग मरी लेनना ngasi हाइरो केंद्रगी मनुंगदा लेबा गवर्नमेंट की खुदोंग साबा फंगद्रिबा अहल ओइरबा सिंह लुखराबी अमदी डिसेबल सिंगदा पेंशन की सेंफम यंथोखरे मोइरांगथेम इबोतोंबी मेमोरियल ट्रस्ट न सिंदुना हाइरो ब्लॉक ऑफिस ता पांगथोखिबा थौरम अदुदा हानागी मिनिस्टर एम ओकेंद्रो ट्रस्ट के सेक्रेटरी एम रामेश्वर सुसरुक याखे पुन्ना मियोई लिसिंग अमगा कुंथ्रानी थोइदा था तरुक की सेंफम ओइना मियोई अमदा लुपा लिसिंग अमगा चनी की सेंफम यंथोखे ट्रस्ट के सेक्रेटरी एम रामेश्वर ना ट्रस्ट की अचौबा थौदांग लौरिबा मोइरांगथेम ओकेंद्रो की इमुंग मनुंगदा असी अना अवा अना की थौदोक अमा लेबना कुमसी चहीगी ओइना कुमोन थौरम असी चाउना मपुंग फाना पांगथोकपा ngमखिद्रे थौरम असिगा मरी लेनना पेंशन की सेंफम असी यंथोकपनी हाइखे सही खुदिंगी ओजागी ममिंगदा मेमोरियल ट्रस्ट से सिलगा अल रोयरबसिंग ओयरबसिंग अदगी लुखराबीसिंग सोयनायरबसिंगदा तत्तन पिरपा अरुंग पेंशन येनबगी थौरमदा अरुननकी कुलुम सुबह थौरम सिंगि बहुत सिंजरगे हाइदुना अरुंग थौरमदो पांथोकजबनी चाहिए सिगी अक्टोबर की तांग कुंदा डॉन बॉस्को हायर सेकेंडरी स्कूल दा क्लास 7 तंबा चांदोई सानोई कौबा अंगांग अमा IST लाइन चिंगबदगी अरुबा फिबम दा लाइकन नरखिबा अदुदा रिलीफ सेंटर फॉर द वेलफेयर ऑफ डिफरेंटली एबल पर्सन्स मणिपुर इचम अमदी इम्फाल हॉस्पिटल की माइकैदगी लुपा लाख अमा लायंगबदा मतेंग ओइनबा पीखरे राज मेडिसिटी की माइकैदगी सु मैनेजिंग डायरेक्टर एच राजेनसु लुपा लिसिंग यांखै मतेंग पीरगनी हाइना लाउथोके राज मेडिसिटी दा पांगथोकपा थौरम अदुदा इम्फाल हॉस्पिटल की मैनेजिंग डायरेक्टर एच मैपाक ISTV न्यूज की एडिटर इन चीफ ब्रोजेंद्र निंगोम्बा सोशल वर्कर एन राजेंद्रो अमदी सोशल वर्कर डॉक्टर TA चंद्रमणि सुसरुक याखे इचम की एडवाइजर एन राजेंद्रोना चिंगमी तमी खाइदना नुंगसी चानबा पुरकनबा इचमना चही कुल्लुम होनदुना लाकली हौजिक सोकलिबा ngang asi miyam sangduna fagalaknaba hona haningi haike ब्रोजेंद्र निंगोम्बना मियोइबा अमना अवा अना तारकपा मतमदा तेंबांग पीबा हाइबसी अखोइ खुदिंगमकी तौद्रबा याद्रबा इथौनी मसिना पुन्ना हिंगमिन्नबगे असेंगबा वहानथोक ओइगनी हाइके मणिपुर का युमलोन नरीबा आसाम लोमदा मिटोप सिंह खंदोरकपना मरम ओइरगा जिरीबाम लोमदा चंगसिललकपा याबगी चिंगनबा लेबदगी डिस्ट्रिक्ट पुलिस जिरीबामना जिरी तुरेल की मथक्ता अनऑथोराइज ओइना साबा थोंग मंगा सिदोखरे थोंग सिंह असि मणिपुरोम थंगबा नाकलदा सिदोकपनी जिरीबाम की कमरंगा खुनौ अमदी निंगथेंगबमदा वाना साबा थोंग सिंह सिदोखिबनी ऑल मणिपुर वर्किंग जर्नलिस्ट यूनियन की प्रेसिडेंट वांगखेमचा समजाइदा बीजेपी मणिपुर प्रदेश की वांगांगलोय RK शिवचंद्रना की हलखिब थोंग मोरे वर्किंग जर्नलिस्ट यूनियन कन्ना यानिंगदा फोंदोखरे ngasi यूनियन की ओइबा मिफम अमा पांगथोक्तुना मीडिया की निंग तंबदा सिंगनरकलिब थोंग ngasi यानिंगदा फोंदोकपगा लोइनना मीडिया की मनिंग तमना फोंदोकनबगी हक लैहलु प्रेसता की बपीगनु हाइबा वारेप लौखे इशू असिगा मरी लेनना अमजुना लौरकपा वारेप अमदी थबक थोरम खुदिमक्ता यूनियन नसिना सौगतकनी हाइना सेक्रेटरी ए ललितना फोंदोकली मनिंग तमना लेबा असिगी चौखट थौरांगदा इरिबा अमदि लेबा असिगी असोइबा कयादा इरिबा प्रेस की चिरनाउसिंदा किहनबा सुंबा खंग तुजुंबा पीबा सि तौबिगनु हाइदुना मौजुगी माइगेदगी हाजरी ओइनना ngasi अखोइगी वारेप की मतुइना अमजुना इम्फालदा तौरकपा थबक थौरम खुदिंगमक्तजु मोरेदा लेबा पौमी म्याम हाबदि मौजुनजु अंगंबा मतेंग पीदुना हिरम खुदिंगमक्ता अखोइजु सरुक यागनी हाबा वफमजे अखोइगी वारेप नगरे हाइना म्यामदा फोंदोकसरी मरक्सिदा यूनियन होम मिनिस्टर राजनाथ मणिपुर आसाम अमदी अरुणाचल प्रदेश की CM सिंगा वारी सानखरे अखन्नना मणिपुर आसाम अमदी अरुणाचल प्रदेश की CM सिंगा वारी सानखिबा असि करी वारी सानखिबनु हाइबा चपचाबा खंगद्री फ्रेमवर्क एग्रीमेंट की वफमदी यौरंबा याय हाइना थाजनरी संसद आदर्श ग्राम योजना की मखादा इम्फाल ईस्ट डिस्ट्रिक्ट की तखेल खुल मॉडल विलेज अमा ओइननबा राज्य सभा की MP के बाबानंदना माइखुम हांगदोखरे तखेल चिंग
Takhel Chingtam Community Hall the Pangthokhiba Thorum Adu the Lamlai Kendrigi MLA KHH Biren DC Imphal East DS Chitra Additional DC Lakishan N Kasung Takhel Gram Panchayat ki Pradhan Moirangthem Ningthem Susaruk Yakhe MP Babanandana Scheme asi mai pakhanan bukhotna bada miyam na mateng pangbiu model village asigi damak draft plan ama sembada miyam na wakhalon puthokpiu haiki Kakching Khunau Governing Body ki Mikhalda Returning Officer na Lana Namfuda Guardian Representative Khanana Bukhotnari Haina Governing Body ki Mirep che Pishiluraba Mayang Lambam Kunje amasung Mayang Lambam Ongbi Ibe Chawbina Maral Siri Kakching Khunau da Pangthokpa Pawgi Mifam Amada Mayang Lambam Kunje na Mahak Masama Governing Body ki Guardian ki Mihut Oinaba Mikhalda Mirep che Pishinki Mikhala Sigi Damak Mioi Marina che Pishinki Adubu Scrutiny Numita Mahak amasung Ibe Chawbigi Mirep che Yadre Haina Arona Fongdorake Hiramasigi Matang da University amasung Higher Education Kakching Khunau gi aro dasu ai becherol amamam pisinkre hairi 6th semester tamiba Rajendro masan ma hudik kara bagumane ma prekhalo rabanina 6th semester da leiraba magi masagi de accept tawrisi sigi maramdu ma tawdragati koi complaint si tawro ene khalega ma tawbini na koi complaint si tawrini MSPDCL amasung Joint Electricity Regulatory Commission Mizoram amasung Manipur na sinduna electric sizinariba consumers tingi nongmagi oiba workshop ama Nonegi Town Hall da pangthokre thoromaduda Chief Engineer Lalchar Liana Pachau Joint Electricity Regulatory Commission gi Assistant Secretary Research Commission gi Chairperson NG Sarasusaruk Yaki P2 Bama Sungkakpagi Training Yaw na Numitnini gi Level Awareness Thoram Ama Human Development Agency Training Center Hairangoi Thong Maibam Lekai da Pangthokre Thoramadu da Manipur Building and Under Construction Workers Welfare Board ki Member H Memi Langthabal Building and Under Construction Workers Welfare Union ki President RK Nongdren Khomba Lilong Nagar Panchayat ki Councillor A Omila Maibam Lekai Gram Panchayat ki Pradhan MG Kunjarani Shusaruk Yakhi RK Nongdren Khomba na training asida saruk yariba sing Loiraba matung makoy na sizinariba machine su pigani haiki Manipur State Legal Services Authority na Legal Aid Clinic RIMS Campus ka khusam naduna nongmagi oiba Legal Awareness Thoram ama Lamphel Sana Kaithal da leiba School of A&M Female Health Worker ki campus ta pangthokre ngasi gi thoromadu da District and Session Judge Imphal West M Manoj Kumar Chief Judicial Magistrate Langkhan Pau Tonsing School of A&M Female Health Worker ki Principal T.H. Radesham Devi na chingbana sarugyakhe Awareness Program adugi Resource Person oina LMS Law College ki Lecturer Dr. C.H. Narendrana Consumers Protection Act 1953 haiba sida wangang laduna consumer ama oina masagi oiba tongan ba right taruk khak tangai fadana khangba darkar oi right sing adudi right to safety right to inform right to choice right to hear right to literature amadi right to consumer education haiba sini haina fongdokhe pithok pisin to no bagi give and take relation am legedobni consideration am ina piraga layang oigedobni aduna tadi ade sumna layang man ticket patra lo bududi adu layang man natte consideration natte lo ni aduna taba ayen ba layang man kari maram khar da lo bada adu yam gere yam moira madu consideration ko Lamsang Kendra gi manung sanba Uripo Kangchup lambi gi haibong pokpi area gi lambi ka hena fattabadagi miyam thoroktuna pot puba gari sing chathan khidrei haibong pokpi youth club amasung laikai miyam thoroktuna gari thingbagi khongjang changsen khe lambi asi fattabana maram oiraga accident toina thokle lambi gi uful na naget ta leiriba myoi sing ana ayek yaure pot puba gari sing toina satpadagi lambi asi hena soksen bani lambi sem driba fauba haibong pokpi da pot puba gari sing chanhal laroi hairi dagi yamna lap mafam sunate kilometer 10 gi manung dani aduga lambi se mayam su loi unare masida yam dung si maroi na hodi ufur wai ful nama hodi yam kana thwe aduga accident agona thokpagi lang samasu leire agoi hoi passenger gari di akoi adum chalan jage aduga mal tuba hodikan ki dimper mai chaka taru panba tara pa mayam sina lambi se soin mani aduga mari leinaba singa akoi pau phongnar matungda makoina ke thabak se toroktar ge akoi lambi mal puba gari se akoi thingjar Manipur Muslim Welfare Organization ki Taret Suba Foundation degi thorom ngasi Manipur Press Club da pangthokre thorom adu da organization asigi President FM Abdullah Pathan Goodwill Mission for Peaceful Coexistence ki convener Ningthauza Lancha Welfare Organization asigi Legal Advisor and Khalid Sheikh
Ichno Heritage Council ki President Longjam Ratan Kumar Maitai, All Manipur Muslim Students Organization ki MD Farid Khan, Popular Front of India Manipur State ki President Wahidur Rahman, World Human Rights Association ki Manipur State ki President Waziuddin Khan chingba miyoi kya na saruk yakhi thorom aduga mari leinana organization asigi President FM Abdullah Pathan na haikibada Furup kayana punna khundaminariba aikhoi amatta oibagi wakhalon sagatminasi tokhai ba wakhalon thadok piu haiki City Department minority ka mai lena tha thakriba Manipur Muslim Welfare Organization asi phogo tawjara like demand uthon tel da 17 phawda minority sing mari lena paikhat ke mo city paina paikhat ke school khudimak paleba government asina athu matam inquiry to bi har kan da madu white paper ma putopio mara lebi sing da DPBU Lilong Haurebi College ki Principal in Charge Chatliba Academic Session Lisingani Tara Taretagi Natara Nipan ki Mahiroi Lisingamaga Satret Yankai degi admission amasung form fill up ki yarlaba sen phamama narolda haina thoklam le haina college asigi student union ki general secretary MD Sari Ahmad nangasi Manipur Press Club ta pangthopa pawgi mi famama da phongdokre mahak na makha ta na haikibada ngasi dagi hauna principal matam chupagi oina boycott tawre haiki tada college asidagi ma suspend to biba duga sahiba amount sing asi amukna ko ni longa bi college asigi account da deposit to bi hai masima ko student union ki mai dagi appeal to jari to bi ta tar ga di akan kungjang changsan jagani masida lamdam sida lai diba student union gi organization sing da so longa bi college student union ki mai dagi best of jari ko na to jarapa strike natraga ko gi demand sing da saruk ya bi Taushem subdivision da lairamba office sing makhata na leihanduna mathau ta halu haina Tamenglongi district khuthang da chief minister da ultimatum pishin khrabasu ngasi fawba thabak amata paikhalaktre December gi tang tara fawba gi manung da thabak paikhalaktrabadi democratic oiba khongjang changsinna basem sare haina Taushem area student organization na khangalakli makhata ba pau pizza dringai da aten ba break amtang lagzari Manipur Miyam gi nungairaba pau Sky Hospital da world class international cardiology ki khudong chaba lejare operation togdina device na heart ki ahoba menba Sky Hospital la sai ani gi mamang dagi mai pang na pakthokna lakdi RBS ki amasung Sky Hospital ki kusam naraga lakiba December gi tang 13 ta angang singu device na heart ki ahoba menba gi operation pakthok jagani OTM sung hospital charge free oigani akupa maru gi damak Sky Hospital gi reception ga tanabiu Come on, I got I know you know the talk. Be class 9, 10 Tamiba. I think metric target to sing division to coaching center now. Can I do live coaching center is home time in an hour in a whole water. Position holder may have a photographer. University would attend so told us how to sing the Matadi live coaching center. Jolip 100% natural syrup. Amasung capsule. You thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu Panacea Coaching Center, the best and only trusted coaching center in Impal. Panacea Coaching Center gi oja singna exam gi sem saba matamda support tawbiki amasung mateng yamna pangbiki. Exam tips, regular mock tests, suggestions amasung study materials sing yamna janaki. Class 10 thagadaba singna makok thongba oina bagidamaktadi Panacea singna amata ngaraba coaching center ni. Miyamna center sida thajaba thambi. Imphal East, West, Amadi, Bisnupur District Oina, Makal Kudingi Apamba 2, 3, Amasung 4 wheelers na Chingbagi Gari, Guarantor Yaudana loan, Lobi Yagani, deposit Tobanavita, Apamba Gari Supang Bigani, Pambiba Mio Singnabiu, Imphal Finance, Head Office Moirangkom, Loglaubung, Branch Offices, Pauna International Market, Amasung, Bisnupur Bazaar, Bisnupur. Amukahana Taram Nokjeri, Makataba Pau Pizari. Sanga gi amata ngairaba veterinary director khanba matamda monitoring cell namapung phana yingshin biu haina department astiki makhada Technopol district ki joint director oiribi S Sarojana ngasi press club da pangthokpa paugi mifam amada phongdokre mahakna makhata na haikibada mahak lisinga maga chamapan marifu taret ki January gi tang 16 da department asida changlaglaba matungda singi district singda kuina posting takhi Mamang chahi gi November gi tang 19 da Ningombam Rajendrana director famdagi retire tawkhraba matungda anauba director in charge oina khaliba asi niyongi wang madani sarkar gi service rule adu ngana chatpiu haiki tax oibiyati mandi ke gino magi SRC bhiri gunga teni madi outstanding ama ho phang aduga outstanding bari ma phangi adu mathakta ai national award ni aduna ai government claim se
ꯍꯥꯏꯔꯤꯕ ꯗꯥꯏꯔꯦꯛꯇꯔ ꯏꯟꯆꯥꯔꯖꯁꯤꯗ ꯑꯃꯨꯛꯇꯪ ꯍꯥꯞꯄꯤꯔꯒ ꯑꯩꯁꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯒꯤ ꯑꯃꯨꯛꯇꯪ ꯃꯥꯏ ꯄꯥꯛꯅ ꯑꯩ ꯅꯤꯌꯣꯝ ꯆꯨꯝꯅ ꯑꯃꯨꯛꯇ ꯄ꯭ꯔꯖꯥꯒꯤ ꯁꯦꯕꯥꯁꯤ ꯂꯩꯕꯥꯛꯀꯤ ꯁꯦꯕꯥꯁꯤ ꯑꯃꯨꯛꯇ ꯇꯧꯖꯒꯦ Handak acid haijalakpadagi soktuna rimsta laikan naribi menekada NPP Manipur State Women's Front ki President G Saityabatina selgi mateng pangkhre Saityabatina handaki acid haijalakliba asi Manipur ahanba thaudok oibaga loinana asigumba thaudok amuk hanna thoktana bapunna honaminasi haiki Manipur da ahan bo oina numit nini sathagadaba Solidarity Organization ki National Executive Meeting ngasidagi Imphal Hotel ki Sangai Hall da hogdokre hogdopagi thoramda All India Peace and Solidarity Organization ki National Presidium Oriba Dr. Ras MP MA Base ex-MP Lalit Surzan, Editor Des Bandhu, National Vice President Dr. M. Naramadi, National General Secretary Singsu Saruk Yakhe, National VP Dr. Narana Prithibida ngasi ungkhatnariba santi oina hingbang ngamdri asida jat bijat khaidana punna nungsi janana leminaraba amadi hingminanabagi leiriba santi gi organization singi manungda All India Peace and Solidarity Organization su amani samas asida wata padana ba santi oina punna hingminanabagi damak yamna maru oina khangadaba mifam amani haiki 2017 asigi Nobel Peace Prize aikhoigi apun aikanai ba project sida loina pi madugi nungai jabdo khoi Manipuri unit chu mayam ki tung thangdi khoi Jenims ki Satra medical student handak MBBS pass to bama Nobel Prize loba ceremony du yaujo waidana invite to birak pagi marandi Dr. Singna hogdoriba ado high organization du Bharat ki wenadi EPSO heri parent body ski makada linkat ki sangsthana mani Imphal digi Silong satkadaba Royal Rajdhani bus number MN04P008 ki driver MD Firoz Khan chahi nifutaruk apokpa lekhidraba MD Mahai Kwakta Ward number 2 dagi Lona Puramba Lupa Laktara Rongi WY tablet Imphal West Narcotic Cell gi OC ke Ranjit na luchingba kangbu amana ngasi North AOC dagi fagat khre thodok asigi matang ngasi Imphal West CDO gi OSP M Amitna akak naba pau ama fangbadagi ngasi SP Imphal West ki midyang makhada OC Narcotic Cell Imphal West ke Ranjit na luchingba tim amana ayu angan badagi hauna North AOC da chingnaba Royal Rajdhani bus asi passenger sing verification tawduna thibagi thabak satharaba matungda nungthil pung 3:45 rom tabada driver dagi WY tablet international market talupa lakh tara rongi oigadaba asi fagat khibani hairi Koigi senior SP gi makhada koigi drugs amasung alcohol gi against koigi drive kana chathabadugi step amo oina thabak oina lokhat pane hayu tare chariba missing phaba natana koigi sigi thingbaje koigi drug puero alcohol buero ko thingba ngamoi duna koigi puriba transit ta yauriba yoliba kangu si myam de loina mathang mathang koigi magi whole system je muthatragadi koigi si koigi samaj de muthapangam IGAR South ki kunmapan suba Assam Rifles na sinduna Jopi khulgi naha oriba angang singi numit marini gi excursion ama pangthokre angang singa sibu Manipur Zoological Garden Singda Dam Manipur State Museum na chingba mafam sing yenghanke manung hanjin ba mafam gi angang singa sigi pukning wakhal fagat hanna ba pandamda lamkoi ba gi khongchada si pangthokpani ngase yuk sagol tongba lansombida tata tipara mana thombadagi mioi ama leikhidraba mioi asigi maming likma bam ibo tombi kawi sagol tongba lansombi bazar dagini mahangna activa ama thoduna lakpada tipara mana thomlambadagi mafam aduda khudakta leikhidabani hairi awang nongpok lamdamgi trade union activist singi numit humni satharakiba akhanaba state level training ngasi moria da leiba hotel Lakshmi da loshin khre Datopen Thengadi National Board for Workers Education and Development Ministry of Labor Regional Directorate Imphal Nestinduna Pangthokiba Training asigi loishin bagi thoromda Indo-Myanmar Workers Forum gi President and Pulindro Saknai Raba Economics Professor and Mohendro Susarugyaki Mangsa tabam menekada acid attack chatharamba adugi matang dangasi Citizen Club Grounda Wangkhai khuna sobam lekaida miyam gi mifam pangthokre mifam aduna JAC ama semkhre Wanggoik Assembly Constituency dagi Khuraizam Dorendro Kauba mioi amana Manipur Legislative Assembly gi Speaker da Kendra sigi MLA Oinam Lukhoi gi mathakta disqualification gi thabak lokhat pina bawakat khre hairi Loktak Power Station ama disease hospital ani na khusam naduna ningthau khong awang community hall pukri achoba mapal da nongmagi oiba lem namit layeng bagi kem ama pangthokre kem adu da National Hydro
Power Corporation gi Chief Engineer Bedira, Vision Document Manipur gi Convener RK Ranjan amadi Siza Hospital gi Dr. K Romen Saruk Yaki Myoi Chani Hena Kem adu da layang balaki cataract naba myoi sing makha taba operation tauna na ba masak khangdokhi. Tha ahum chupna chathagadaba skill upgradation program ama Nehru Yuba Kendra Bisnupur gi makha dangasi CSC Wangu Nauda Khonga Kusam Naduna Youth Social Action for Rural Development Wangu Nauda Khong Awang Lekai na sinduna pangthokre CSC Wangu Nauda Khong da pangthokpa thoram aduda Wangu Tera Khong gi Pradhan P Baleshwar Nehru Yuba Kendra Bisnupur gi Youth Coordinator L Marjit Kumar National Board for Workers Education and Development Regional Directorate Imphal gi Education Officer B Bobby Sharma Namaru oiba myoi sing oina saruk yaki. Emsuna sinduna Total Campaign for Education haiba pandam da satharakpa school sing yengshin bagi khongchat ki saruk ama oina ngasi Leisang Them Kalimakhong Upper Primary School da Emsu Thobal District ki kangbuna yengshin khre school gi phibam saram daba classroom so londuna leirambadagi mahairoi sing school veranda da leiramba kaya thengnarakre hairi. Maruti Company ki anova gari Celerio Alto K10 amadi New Desire Auto Gear ki car rally ama Eastern Motor Chingmerong dagi lamthakre gari makhal sing asi thobada laiba maru oina nupi singna thobada khudong yamna saba asi miyam punna khangmina nabagi pandamda anybody can drive ABCD haiba rally asi pangthokani Thobal fawba satkadaba rally edu Eastern Motors ki mapu Sinam Pritam amasung actor Bonina lamthaki Road show asigi manung sana Thobal DC office gate mamangda motor mela pangthoki thoromaduda film gi artist kya susaruk yaki. Sahi asigi August ki tang tara tarukta amang ata thokraba Belly Bridge Hauzik PWD na semgat sagatuna sada humhudra rom loshilakle thong ngasi December ki tang tara da Works Minister na inaugurate tawragani ngasi mafam maduda PWD Tamelong Division ki officer yauna ADC Tamelong ki thaupuba kaya na satuna yengsinkhre. Lamphel Police Station ki manung sanba mafam amada nupi macha mathori yanduna laikhidabagi matangda Manipur Commission for Protection of Child Rights na mafam maduda chattuna yengsinbaga loinana laikhidrabagi imung manunggi miyusinga unakhre. Ising ichaw na awaba taraba Wangu Gram Panchayat ki Ward number 7 ki beneficiary singda ahanba phase ki relief ki senfam ngasi Wangu Gram Panchayat ki upapradhan Manishana Devi na yenthokre. Tamilong desa thariba taramari suba state level Orange Festival ki saruk ama oina komla thariba singi oiba seminar amangasi pangthokre thoramadu da ADC Tamilong ki executive member Pauhot Lung Pamai DC Tamilong Armstrong Pame SDO Tamai Robert Sam SDO Tamenglong KP Gangmai su saruk yaki puna komla thaba chani marifu manga romna saruk yaki thoramadu da tongan ba resource person singna komla karamna thagadabage amadi karam haina laina tina dagi ngakthokuna pothok marang kaina puthokadabage haiba wafam sing sugaina tamki. Good things of great joy to all people haiba thimda Jafau Baptist Church MNBCA na sinduna Advanced Christmas Lining Laishongi Thoram ngasi Chandel District ki Jafau Bazar da pangthokre thoramadu da Jafau Baptist Church ki leader sing amadi atai phurup kaya gi myoy kya su saruk yakhi Jesus Christ ki maramda Riverel T Ramanandana sugaina taki. Churachandpur District ki oina SSC amadi Assam Rifles na sinduna district asigi oina Army recruitment lakliba December ki tang tara dagi pangthokani hairi nupa macha amasung nupi macha singi oina pangthokadoriba recruitment rally asida washerman cook pharmacist personal assistant amadi plumber sing logani hairi tetu yekpa sinpham ama oina bagi damak center ama M studio gi kabo lekai de leiba Unibro studio da hangdokre. All Manipur Farmers Club Organization Kobal Loop ama semkre loop asigi thaupuna ba WR Saha Khulakpam bu president L Ratan Maitai bu general secretary oina khankre. Eastern Army Commander Lieutenant General Ave Krishna Numit nini ki khongchat Imphal da lakre mahaki khongchat asda Lieutenant General Anil Chauhan su loina rakhi Lieutenant General Ave Krishna na Manipur ki Governor Dr. Nazma Heptala ga unakre state asigi security ki phibam gi matang da su khanaki hairi. Hauzik sanabagi pau lobirasi. Sanabagi pau lobirasi.
था असगी तांग अमदगी अहुम फाउबा कंबोडिया की फेनोम पेंदा पांगथोखिबा एशियन कुकी वोन ताइकुंडो हनमदांग फेस्टिवल दा इंडिया की महूत सिंधुना सानरोई कुनमाथोइना सरुक यारुबदा मेडल कया लौरकले मखोइबु तरामना ओपगी थौरम अमा यूनाइटेड जनरल कमिटी लेसांग थेम खोंग मनुंगना सिंधुना खोंग मनुंग कम्युनिटी हॉल पांगथोखरे थौबा लेसांग थेमदगी इरोम खोगेन आरके गुणदजा इरोम बसंता कैसाम ऋषिकांता मदी लेसांग थेम विक्रमजितना मेडल सिंह लौरखी हाइरी यालगे माइकैदगी आइरिबा सानरोई हौजिक मापन सुबा IRB बटालियन दा कांस्टेबल ओइना थबक तौरिबा टेक्चम रंजिता देवीबु फीफा रेफरी कमिटीना रेफरी ओइबा याबगी बेस पिरकले रंजिता खोंगजोम बाजार की टेक्चम निंगथौरेल अमदि टेक्चम ओंबी इबेमहल देवीगी मचानुपिनी मसागी चही 32 सुरे महाक मणिपुर अमसुंग नॉर्थ ईस्ट की ओइना फीफा ना सखंगबा अहानबा women referee ni hairi amaromda mahaku FIFA referee ama oina sakhanglakpada football referees welfare committee na harau tayamba phongdorakli loinana tungi punsida maipakpa yaba kaya purakpa oiba ngamlasanu hairi nakal amaromda all manipur football association na suranjita bo FIFA women's referee oina khalakpada thagatpa phongdokpaga loinana assistant referee oina kennedy sapambu khalakpada su nungaiba phongdorakli All Manipur Football Association na thadorok pacherol amagi matung ina Manipur gi haubam khamba singbu lakliba December gi tang 13 tagi na kunmathoi fauba Kuman Lampak Main Stadium da pangthokadoriba Under 15 Youth League 2013-19 gi match commissioner oina khalakle amaromda El Priyo Batta singbu lakliba December gi tang 19 da Aizol da pangthokadoriba Hero I League 2013-19 gi match official oina All India Football Federation na khalakle hairi jeraga sida lakliba December gi tang 19 da gi 19 fauba Artificial Turf Ground da Group Center CRPF Langjing na sinduna pangthokadoriba Nipan Suba Sahit Manoranjan Singh Memorial CRPF Football Tournament ki match Commissioner oigadaba amadi referee oigadaba singi minglaw thokraba official singna lakliba December ki tang 13 da Amfa gi office da report tawrana bakhanghalakli IBBF ki meeting makhada yankhai taruk suba Junior Mr India amadi National Men's Physics lisingani 13-19 lakliba January ki tang 3 tagina 3 fauba Rajasthan ki Jodhpur da pangthoklagani championship asida saruk yaruna bagidamak All Manipur Bodybuilding and Fitness Association na trial selection ama lakliba December ki tang 12 da Kuman Lampak ta leiba ambagi office ta pangthoklagani trial yawgadaba players singna akupa marol association asigi general secretary dagi khanglaba yagani hairi makhataba sanabagi paw boyai ning thousam dagi phangbigani Gujarat ki Abhi Saha amadi Bhakti Parawani na nupi masagi Manipur ki Busan Haubam amadi Rahul Pamai na nupa masagi Mata Aita Super Series Tennis Tournament ki nupa masa amadi nupi masagi doubles ki title laukre All India Tennis Association ki miyang makhada Manipur Tennis Association na sinduna thasi ki tang mari dagi nupa masagi tennis sanari kuntra amadi nupi masagi sanari kunna saruk yaduna Lampen Part Officer Club ki tennis complex sa sathariba sahi tratuk makhagi nupa masa amadi Nipi Masagi Mata AITA Super Series gi ngasi sanakiba Nipi Masagi doubles ki aroiba match Gujarat ki Abhi Saha amadi Bhakti Parawani na West Bengal gi Satabisa amadi Assam gi Kriti Borobu set ani sino taruk ani amadi taruk ani da maiti biduna title lokibani Nupa Masagi doubles ki aroiba match ki sanakibadana Manipur gi Busan Haubam amadi Rahul Pamai gi Jurana Assam gi Udit Gogoi amadi Prohit Bodoloibu set ani sino taruk ahum taruk penalty da taret ahum da maiti biduna title lokibani Satariba tournament asigi nupa masa amadi nupi masagi singles ki aroiba match hayeng ayuk sanaragani ngasi sanakiba nupa masa amadi nupi masagi doubles ki aroiba match ki winner oiraba amadi runners up taraba sanaroi singda Manipur Sarkar gi additional chief secretary Shamhuna trophy amadi selgi mana piduna pungning thawatki Congratulations winners, all the best to runners up, do better next time. And anyway we are playing a game, sometimes you win, sometimes you lose. MCA T20 Luang Bokpa Trophy ki final da Cyclone Thangbiban amadi Traw Kwa Kathel ga sanaragani
Manipur Cricket Association Sinduna Luang Sambamgi Luang Popa Cricket Stadium da Tim Trana Grubani Tona Kairutuna Satarakiba MCA T20 Luang Popa Trophy gi Anisuba semi final match Sanadana Matam Sangna Lebnurba Matunda Ngasi Stadium Masida Sanakre Ngasi Sanakiba Anisuba semi final match Cyclone Thamibana Model Club Singa Makabu dan Kumari da Mighty Biduna final Sankibani Cyclone Thamibana Tos Ngamduna Ahanba betting Tokibada Apiba over Kunda wicket Taruk Turaga Ran Sam Gasubna Nipal Loki Masigi Pakomda Anisuba betting Tokiba Model Club Singa Makana Apiba over Kunda wicket Mapal Turaga Ran Maripu Marikak Loduna Mersasi Mighty Kibani Ngasi Sanakiba Mersasida Cyclone Tamibangi Sanaroi Homendrona wicket Ohum Loduna Man of the match Stakre Satariba tournament asigi aroiba match tha sigi tang mapalda Cyclone Tamiban amadi Trau Kwa Kaithelga Sanaragani Kumukcham Ingwasa Singh Memorial Trust ni sponsor Toraga All Manipur Football Association Sinduna State Asigi Masak Naraba Team Taranitoy na Sarug Yaduna Sahi Sige September Thagi Tang Taruktagi Kumbhan Lampak Artificial Tub Ground Sanaba Hokiba Taranitoy Shaba Manipur State League Ngasi Impal gi Mapal Kangjimung Sanagadaba Match number Yakini Togi match conduct Togadaba official Singh Matam Sana Pilda Laglabasu Ngasi Sanagadaba Team Young Physique Union Lalambung Amadi Nako Nambun Mapal gi Sanaroi Singh match Sanaba Lakidre Satariba League Asigi Matangi Match Tha Sigi Tang Taranitoy Nungtil Pung Amatabada Trau Kwa Kaithel Amadi Sagolbal United ka Sanagani Tha Sigi Tang Tarongdagi Nungtil Pung Amatabadana Southern Sporting Union Singjamay Amadi Neroka Football Club Sangapangba Sanagani District Football Association Thobalna Impal West District Football Association bu Mighty Piduna Kunmapal Super Junior Boys Inter-District Football Tournament ki final Sankre All Manipur Football Association Sinduna Tha Sikitang Maridagi District Mangana Gurbani Tongna Kaidotuna Kumbhan Lampak Artificial Tub Ground Sathariba Kunmapal Super Junior Boys Inter-District Football Tournament ki Ngasi Sanakiba Group B gi Aroiba League Round Mesta District Football Association Thobalna Impal West District Football Association bu Goal Mari Amada Mighty Biduna final Sankibani Match Sasida Mai Pakipa District Football Association Thobal gi goal singadu ke Zurembana match ki Nipumanga Subamadi Maripu Nipal Suba minute goal ani sanki Atopa goal ani duna MD Aruwa Samadi SS Dhanabirina match ki Kunipal Subamadi Kuntra Suba minute sankibani match Sasida Mighty Kiba Impal West District Football Association gi amatangarba goal adu District Football Association Thobal gi Sanaroi M Sitalna on goal oina match ki Nipumatoi Suba minute sankibani match Sasida District Football Association Thobal gi Sanaroi SS Dhanabirama Impal West District Football Association gi ke Angelo da match conduct tokiba referee na yellow card udki Satariba tournament asigi group A gi aroiba league round match hainung tilpung amatabada District Sports Association Bisnupur amadi District Sports Association Kakchinga sanagani Thagachari Boyai Ningthozam Housing ngasi nongmogi oiba aying asagi pau amuk lagbirasi ngasi gi oiki pai ngasi gi pau da ICAR Lampel Party prikpa pau gi matung inna ngasi gi khwaidigi sakhipa Celsius degree kulumdoi dasmik ani khwaidigi ingba Celsius degree taret dasmik ahum Nungshita yawa ising mananigi sang ayukta sada mariputara humdoi nungtilda sada ni putaruk oiki ngasi nong sukide Loshilak pada marui bapau amuka na lagbirasi Framework Agreement ta yawba warol miyam da khangal luhai na thangoi banda nongmagi sintha leptuna khongjang changsinkhre Chahi asige September tha fawbada Excise Department na Revenue oina lupa crore taruk henbagi senpham kahan bangamkhre Amadi Imphal City buluna na thamnanaba ahing nungthil naidana sitpa sengbagi thabak satharabasu Secretariat ki amotpa singdi lambi da puthoraklaga haidokle ISTV na pizaba pau matang asil loizare mideng tabiraba singbu amuka na khramzari